कुकी सिंगना असम न मुक लमझले असम द चपचाब एक्शन लखटपि हाइना होम मिनिस्टर द अईब चेरोल पिसन गरे हाइरि कुकी इंपी अमदी कुकी मिलिटेंट्स का लोइना लोइना थादौ स्टूडेंट एसोसिएशन पुल्लगा असम के मथक्ता चपचाब एक्शन लखटपि हाइना होम मिनिस्टर द अईब चेरोल पिसन गरे हाइरि कुकी सिंगना असम द तौनिंग ब तौगे हाइना यादबा अथिंग ब पिरकपदगी असम के मथक्ता चपचाब एक्शन लखटपि हाइ गरे यामना नोकनिंगी कुकी सिंगना असम न मुक लमझले से कुकी सिंगी अरोइबेगी खोंगाव हाइबदो हंदकी मतंग सिगा ओइदोरिबनी असम ने बसे कावरोइदबनी कुकी नोइना खंगद्रा मारे असम दी असम की तोंगानबा असम की सीएम हाइबसे चीफ मिनिस्टर ओइबसे हेमंत बिश्व शर्मा खंगबा असम की सीएम ओइबसे हेमंत बिश्व शर्मा इलीगल इमिग्रेट्स कुकी नार्को टेररिस्ट नखोइना असम द मुक इरांग सौगत के खल्लिबदो अरोइब खोंचत ओइगने बसे नोइ कावरोइदबनी अदुगी पावसे तारसिको असम द मुक कुकी सिंगना मुक ओंजलपी पावसे तारगा नोकु नोकनिंगी को असम द कदी लमेंगनु को फोंदोखे कुकी मिलिटेंट सिंग अमसुंग कुकी इनपी असम की मथक्ता एक्शन लौकटपियो हाइना फोंदोरकले गुवाहाटी द पांगथोकनबा सेम सारेबा हुन थादौ कल्चरल फेस्टिवल बु अथेंग पीबा अमसुंग थादौ इनपी असम के सेक्रेटरी बु किहान खंगनबगा लोइना फाजिंदुना थमखिबगी मायोक्ता थादौ स्टूडेंट्स एसोसिएशन ना अईब चेरोल पीदुना मतिक चाबा थबक लौकटपिनबा यूनियन होम मिनिस्टर द तक्सनख्रे थादौ स्टूडेंट्स जोजाम तेग हारिबा मफम सिदगी एल मुकेश थिबा फंगदुना लेरी लिंथोय ngамबी थिबा फंगदुना लेरी हेमंजित थिबा फंगदुना लेरी हारिबा मफम सिदनी लिंथोय ngамबी हेमंजितु मांखिबा थिबा फंगदुना लेरी बसे कुकी सिंगना ताबा मफम दबु मैतै मचा सिंगना चंगजन खरगदी करिगिनो अमत्ता थिबा फंगद्री बसे अखोय मैतै नदी कुकी सिंगबु टेक तकाइदना पिजा पिथक तौरगा कयारक अखोइना लांसी के मरक्तसो टेक तकाइदना पीबीखी मखोइगी मफमदा सिनखी अदुबु कुकी सिंगी मफमदा हेक जौखिबदा मैतै मसा अमतंग थिबा फंगदरे मैतै मसा ngasisu एल मुकेश थिबा फंगद्री हारिबा जोजांग टेक हारिबा मफम सिदनी लिंथोय ngамबी हेमंजित थिबा फंगद्री बसे सेंट्रल गवर्नमेंट की पावर कर मतमदा उत्तोरिबनो सेंट्रल फोर्स की पावर कर मतमदा उत्तोरिबनो आबा हौजिक कुकी सिंगना असुक यामना टेररिज्म की थबक थोंग चथरबा सिबावना लेरिबा सेंट्रल गवर्नमेंट लेरिबा सेंट्रल फोर्स ना चपचाबा एक्शन चपचाबा पावर से होजिबावना उत्तरिबा से करिगिनो आबा पावर की खुदोंग चाबा लौरुदुना महाना मफम खंगद्रबा एल मुकेशना जोजांग टेक फावा योक्सिन के हाइना खंगलबसु ngasi फावबो फंगबा ngamdre हारिबा मफम अदु लाना सिगे मनुंगदा लिंथोय ngамबी अमसुंग हेमजेट कौबा नहा अनि सुमांखिबगी थौदोक लैखरबने मफम अदु मक मांखिबा मियोसिंग फंगबा ngamdabadagi बर्मुदा ट्रायंगल ओइना लौनारकलबने हाइरदुना असिगुम पामदबा थौदोकसिंग असि थोहंदनबा माली लेनबा ऑथोरिटी सिंगना पंथदना थबक लौखरहनबियो अमसुंग मणिपुर लेंगा की तंगाई फदबा मथाओसे मियाम की पुंसि ngak senba अमसुंग थोहनिंगदबा थौदोकसिंग थोहंदनबा होनाबना ओइगदबने हाइबा वाफमसु एमपी की माइकैदगी फोंदोखे अदुगा कुकी सिंगना ngasi बावदा बंकर साबा लेप्ते प्रेसिडेंट रूल लेरी राष्ट्रपति शासन लेरी लेना करमाइना कुकी सिंगना सरक असिदा बंकर म्याम मा सारमी बनवाबा लेरिबा सेंट्रल फोर्स मयामसना मफम खुदिंगता चिंग दा चलगा ड्यूटी तौरी हाइरियाबा प्रेसिडेंट रूल नि हाइरियाबा अदु ओइरगदि करमाइना सेंट्रल फोर्स ना ngasi कुकी सिंगना सारंबा बंकर 13 थुगाइरि बनाबा कुकी सिंगना करमाइना हजिकसु बंकर सागली बनो प्रेसिडेंट रूल सिगी मनोंदा कुकी सिंगना बंकर सागली सेगी वाहन थोक करिनो अर्थ करिनो आबा होजिक राष्ट्रपति शासन लेरी सेंट्रल फोर्स मयाम माई ड्यूटी होजिक फजना तौरेब असिगी मरक सिदा कुकी सिंगना बंकर सागत लेप्तेब अखोय मैतै अमतना ngasi तंपाकता होजिक मैतै अमतना बंकर साबराब कुकी सिंगना ngasisu irang sogatpa lepteba adugi pausu tarasiko karmaina ngasisu कुकी सिंगना सारंबा बंकर सेंट्रल फोर्स ना थुगाइरि बनाबा करमाइना कुकी सिंगना कर्म सरकता बंकर सागतली बनवाबा ना यंगन पोकपी पुलिस की मनुंग चना तुचिनमदि बुयुकचिंग की विलेज की मफम कयादा कुकी सिंगना सारंबा तोंगन बंकर तरगुमदंगा से अयु कमांड फोर्स की कांगबुना ऑपरेशन चथाबदा थुगाइदुना मंगन खरे हाइरे अन नुंगायो पावमा इलीगल इमिग्रेंट सिंगी ओइना लुपा लाख मंगागा सही मंगा जेल खंगबो इलीगल इमिग्रेंट से सांग यावदबा हेंगै सही मंगा जेल तादोरी हाये लुपा लाख मंगा फाइन सु तौदोरी हाये अदो म्यांमार रोमदा हुजिक रिफ्यूजी मयाम अमा पोयोम थायोम योमगा मागी साफागदा मफमदा चेंजली हाइबनिको अदो लुपा लाख मंगा निको फाइन से चेसांग सुद्रदी अदुगा सही मंगा सु जेल निको थाजद्रो पावसे तारसी लोकसभा असी बिल से पास ओइबा लोइरगा अमुक राज्य सभा असी बिल से लापनिको ताथो असी सही मंगा जेल निदा लुपा लाख मंगा खका
Until Pauxi ki Chipongama Oidiba, Pauxel the Lokocharaga Tamzagi, Parliamentary Immigration and Foreigners Bill passed out Kre, Chesang Yaw the Ba illegal immigrants saying Luba Lang Manga Fine Tien by Yauna Chay Manga Jella Tamgadori, Parliament House Animakta Immigration and Foreigners Bill 2025 passed out Kibaga Lordana Passport Entry into India Act 1920, the Registration of Foreigners Act 1939D, Foreigners Act 1946, and the Immigration's Careers Liability Act 2000 repeal. Bill asi Hanna Lok Sabada passed out of a Matung Raja Sabada amuk approved Tokibani. Bill Marakasida Paoma Sita Odore, Tonzang Haidi Mama Pomaduda, Zomi Yama, Kukina Kapapada, Zomi Yama Kukileni Okare Haidi, Ming the Suyam Pazari, Tarasiko, Pausimu Sita already, Kuki Singna Hoen Kabenda, Iraktori Mayam say, Aduna, Pausita Oni Haina, Kuki Singitamakta, Lokalak Paniko, Zomi Yama. Kulen jat khare adudi hoin kamenda sum haira oko da tonjangi makoi masel kapna bada zomi asiba ma soma samameng khang bangam kre zomi asiba du ki mameng na dalen tuang elas dan tuang kawe haide nakana romdana lu ko pade len ta bagi fibam oire hairi poyom thayom yomaga refugee mem kadom sensi ge na Myanmar romda yamna kanna illegal immigrants Kuki refugee mayam magi sapagada mafamda poyom thayom yomsalaga chena ba hore hairiye ajugi pause tarasira kuki noi mayam refugee mayam mafam marang khangdana sapagada mafam thiba hore hairiye amuka kadon chenjan doino Myanmar sin state sagang region da juntan air strike tawbagi sin kuki refugee sing sapagada mafam sing da sena kre nakalamrom da aduga Kuki singi mathakta zomi singna yamna kanna janingdaba phongdo khare kuki singna retaining wall amada kukiland eramba dubu zomi singna yaningdaba phongdo kodagi wall da eramba kukiland dubu muthatlaga jogam haina I khare hariya paus jo tarsiko illegal immigrants kuki narco terrorists kukiland leite jogam so leite noina kawroi dabadi retaining wall amada kuki singna kukiland tharamba dubu zomi singna muthatlaga jogam haina mu onthoktuna thajen khre Pari mom channel sibu yengbiriba mayam punang pui kai khumna jari ichinaw mayam ngasi mayam no wafam khositang thamjage wafam khara thamdringai mamangda arambai tengol gi lusing pren oiriba korongan ba khuman gi thamakhi bo wafam khositang hana tamina gi si wafam se tabada thamoi de yamna sokko wafam ni mayam taraga thamoi de chingchen mina si hoji korongan ba khuman na thamai wafam se thamoi de kari chaina phawraga hari wafam se thamai ba noi ba do ado mayam wafam se hana tamina gi si Gilusing puril korongan kuman na suna thamlak le madude ising isaw da eti lamai sakle eti nonglai nuksit len tare eti konthi saba mayam na saifam taina phamso eti hiram kudimakta miyam gi mateng pangduna laksaba eti ni haina korong na thamlak le Congress na isinaw mayam kuki singna Assam gi Guwahati da hun thado festival mogi cultural program ama tawdagi tawrami haiba program asida Assam dagi athingba pikhi badagi kuki singna Adaki matik saubadagi kari tausige na tawham khangdabadagi Home Minister da Kuki ingpi Kuki militants ka loina na Thado Student Association pullaga Home Minister da aeiba charon pisin gare hairiye Assam gi mathakta action lokat piu haina yamna nokning ba pawne ba hariba pawse ko Assam da irang saugat kanu Assam da irang saugat lagadi Kuki noi mangzaba natana atai kari su phangoi asi Assam ne base noi kawroi dabani Assam gi CM oiribase Assam gi CM se nakoi khangdra mare Hemanta Biswa Sharma hairibase Assam gi CM ni Assam dadi lamhen ba yaroi Assam dadi lan saugat pa jaroi Assam da irang saugat pa jaroi kuki singna tawning ba Assam da tawba yaroi asi Assam ni kuki singna aroi bagi khongau kauning ba taragadi kuki singi aroi ba mikup oining ba taragadi Assam lomda namai onchalo Assam da irang saugalo Assam da yamna nungsi sanana ingna tapna irang leitana yamna phajana leiminariba adungo mafamni Assam hairibase Assam da mo kuki singna Home Minister daka aeiba charon pisaliba do napa di to khina kuki singi napa napu nabudo lagasu Assam da matu nama ama sokan bana moy kuki noida asi wafam se khangjalu Assam gi CM oiribase Hemanta Biswa Sharma ne base noi kawroi dabani kuki singi aroiba khongchat kuki singi aroiba khongau kuki singna loiram daida mayang ronda haina bani binas kale bipret budhi ebado adu duni huji kuki singna tawrei base Assam ronda mong onjala ga Assam gi mathakta action lokhat lu gaina
Home Minister da aeiba cherol piri base kuki noi yamna nokning no gi khanbi bada ekhoi yamna nokning ba phawri ko noi na khali base ngahak lai ga ama nakhoi gi demand me am se Home Minister du makok ngawra mani ne aduga ichinau me am Delhi da maite amadi kuki apun moi na phamaga santi gi matang da wari sanani hai bado adugi matang da hauji kari paw lai hebado adugi paw khositang hana tamina gi si ichinau me Manga gi mite amasung kuki lup singi Delhi mi pham satkane haiba khara chalo haiba khara yaure May 3 2023 dagi Manipur da thorak leba kanglop masel ge tamthirba lan asibu khamduna masiga waroshin purakna ba state amasung union lenga na pra khona khidrabasu miyam gi akanba kholau tagi mamang sahida ahan bo in Ministry of Home Affairs na sinduna New Delhi da leiba Ministry asig office da phurup animak ki mahut sinba MLA minister sing punna phamina duna wari sanana ba hona kibada punna phamina yadabadagi mahai yan khidraba matung thas Mangada Purup Animaki, CSO Singilu Singbasing Ahan Boyna, Punna Paminaduna, Mi Pama Mapang Toblagani Hina Ministration Kangala Kerbasu, Maite Puruki Lup Singi Manung the Gidik, Karana Satuna Sarukiaragani Habasu Yaure, Aduvasalo Habasu Yaure, Ministry of Home Affairs Lag Batangs in the Meta New Delhi, the Maite Amazon Cookie Jo Purup Singi Mohutsin, the Lup Singi Mihutsina, Sarukiaga, the Bami Pama Mapang Toblagani Harakpatagi Pausina Tongan Bamite Furuki Miyangi Lup Karagilu Singasinga, Haktangana Wari Sanaduna Makoida, Mi Pama Sigidama official. Na kangalak lagana mihut kana na saruk yagani haiba yauna mi pharmacy da saruk yaro bada makhoi gi maikai da ki kari kana ba wafam sing puthok lugadage haiba na chingba hanglo bada sahi kaya gi mamang da gi Manipur gi apun bangam khoi gi saktam kai bi yaro haiba na amata ngaraba pandam oirakiba All Manipur United Club Organization amuko gi president Phairojam Nandoluwang na phongdorakpada amuko gi oina di mihut ahum na saruk yaro na bagi damak sem sare mi pharmacy da saruk yana bagi dama aeiba serol oina pirakpadi nate adubu Ministry of Home Affairs ki maikai dagi telephone ki kuthang da khangalakhi bane maramasina amuko ki maikai dagi mihut ahum satuna mi pharmacy da saruk yagada bane haide khongsara sida Manipur gi miyang ya apamagi matungina aikoi gi maikai dagi comment pigani yaning da yaurok labusu yaning de haigani adubu mi pharmasina lana sigi warasin purak na bagini haiduna khuyek na chingba pinagada badi mande mi phamadu oirakhibasu ya kiroi maramdi mi phamadu da comment mayam pinarakhigani unaduna wari sanaruba matungda Home Minister gi oiba phirep soidana khanglagani aikoina satkadoriba sida debate tawba satkadaba nate kari tawsigi haibadu khanabada saruk yaruna bane aduga talagliba political demand na chingba adu ada haibadu di khanagada nate khanapam su thokte harakhe amarom da sahi ani phajilaglaba Manipur gi tamthiraba lan asigi warasin puraknaba makhal kaya gi thodang lorakpada natana Manipur gi puwari ga sagonarak ngamkhai gi saktam ka hanba yaroi haiduna phaiga phaina leblakleba Coordination Committee on Manipur Integrity kokomi gi coordinator khurajam athawda hanglubada kokomi gi maikai dagi di mi pharmacy da saruk yaroi harakhe kaksing da thagnaba ising phanglaktaba ya isinau mem Hoji kuki singya tokbam khangdadana adugi mati ngauna leiribani Myanmar rom dasu kuki refugee mayam poyom thayom zomjal laga sienba honari ado hoji bill su pass oisalae illegal immigrants singna sesang sudaba taragadi lupa lakh manga loina na sahi manga gi jail su tadori do hoji refugee mayam ama kadom da chen sige saphagada mafam thiriba tanja asida sabsana Lok Sabha dagi bill pass tawraga Rajya Sabha da mu pisalae do ado Kari tawdoriba asigi paw sisu mapum phana tatho asiko ngama oiliba pokjem dagi lokot charaga thamjagi Parliamentary Immigration and Foreigners Bill pass tawkhre chesang yaudaba illegal immigrants sing lupa lakh manga fine tien ba yauna chahi manga jail la thamgadori Parliament House animakta Immigration and Foreigners Bill 2025 pass tawkhibaga loinana Passport Entry into India Act 1920 the Registration of Foreigners Act 1939D Foreigners Act 1946 and the Immigration Careers Liability Act 2000 repeal su tawkhre bill asi hanna Lok Sabha da pass tawdaba matung Rajya Sabha da amuk approve tawkhibani bill asi na central government ta piriba provision asi immigration law sing nauna matam ko chuna na semdokpani bill asi na central government ta passport travel documents in visa amasung registration tawbada sakti piduna sita hoba law sing hapchin bani hairi bill asi gi matang da house ta khanaba matamda Minister of State for Home Nityananda Rai na pikhiba pakumda pass tawkhiba bill asi na India da lakhiba foreigners sing gi record update
लिमिटेड तौदुना थम्बा ngamlagani bill asina sitta hauba law sing menkhatuna agency singi coordination tawbada yamna chawna mateng piragani bill asi chahi ahum changna yamna munna nainaraba matung government asina pass tawba ngamkhibani bill asi ek oina india pumbada chatnaraba matung mari leinaba document sing suna yaudaba illegal immigrant sing ek asigi makhada lupa lakh manga fine chen ba yauna chahi manga phadok pibagi provision sing yauri bill asi pass tawnaba khanaba horakpa matamda abhishek munana immigration and foreigners bill 2025 opposed tawduna bill asida ahongba khara thamgadabani haina phongdokhi aduga bill asi foreigners singi basic fundamental rights sing matpani haiki bjp gi rekha sharma na congress ta chairaduna congress ki matamda illegal immigrant sing india da mafam piduna lehali pakistan afghanistan amasung yumlo nariba lebak singi hindu sing india da lepham pi ki haina mahangna congress pu maral sikhi pauksi asi ki makata na cm banglo gi aduga assam da action lokhalu haigi bado adugi pawda mapom phana tamina si kuki wakhal zawdaba sabagi kari sukana ba phangdraba adugumba kuki kok yawdaba kok pudi yawri thob yawdaba adugi pawse amta loibaw tamina si ko dagi phongdokhi kuki militant sing amasung kuki inpi assam gi mathakta action lokat piyo haina phongdorakle guwahati da pangthoknaba sem sareba hun thadau cultural festival bu athengba piba amasung thadau inpi assam gi secretary bu kihan khangan baga loinana phajinduna thamkhibagi mayokta thadau students association na aeiba cherol piduna matik chaba thabak lokat pina ba union home minister da taksan kre thadau students association general headquarter gi cherol amana hai guwahati da pangthoknaba thorang tawdaba festival asibu kuki militant sing amasung kuki inpi assam gi luchingbu singna athingba pibaga loinana thadau inpi assam gi secretary bu phajinduna thamlaga kihan khanganbagi thabak sing sathari kuki militant singna thadau poruk ki miyam gi right adu live amasung culture gi ning tamba bu singnariba sigi mayokta united nation yauna malem gi tongan ba forum singda wakatuna thadau sing gi matakta terrorism gi thabak sathaduna miyoibagi hak khongaunariba asibu khangannaba TSA na appeal tawrakle condition aduga hauji MP oibiriba मिंगोइना पंजाबदा अकोइजम बिमोल ओजा अकोइजम बिमोलना थमैखिबा वाफम खजिक्तंग सु हाना तामिने किसी चिनाव मया Olna Lok Sabha da Mukesh ki wafam pukhatkre mayumdagi Maruti Alto car ama thauduna thokibadagi ngasi phawba langla langjil phangba ngamdriba kaisam patlai majam laikai dagi luwang them Mukesh sahi kungi thaudoki matangda Lok Sabha da MP Dr. Angomsa Bimol akoijam na pukhatkre ngarangi sabha gi wahang pahungi business loiraba matungda phangkiba 0 hour gi khudong saba lauruduna mahana mafam khangdriba El Mukesh na jojang tek phawwa yoksin ki haina khanglaba su ngasi phawba phangba ngamdre hairiba mafam adu lana sigi manungda linthoi ngambi amasung hemjet kawba naha ani sumangkhibagi thodok laikhrabani mafam adumak mangkhiba miyoising phangba ngamdabadagi Bermuda Triangle oina launaraklabani hairaduna asigumba pamdaba thodok asi thohandana ba mari lenaba authority singna panthadana thabak laukhat hanbiyo amasung Manipur lenga ki tangai phadaba mathau ase miyam ki punsi ngak senba amasung thohaningdaba thodok sing thohandana ba honabana oigadabani haiba wafamsu MP gi maikaidagi phongdokhi kukiland sondana zogam kukiland bu oidora zogam bu oidora kukina izeramba kukiland dusu zomi kanguna laga nawa laudi aina khongpak na kawraga kukiland ni mamyam dusu muthat khara mare aduga zogam aina isalame hairiye kukina kalli haidoira zomi na kalli haidoira khangdarene leisu leitaba oisu oridaba mafamda kanna mangda mangra tanba dumaina kukiland na tali adai duga zomi man laga nawa laudi aina kukiland do khongpak na suru muthat pi gare hairiye aduga zoga maina isan gare hairiye tawtabu zomi su khangadabadi kanglei pak ni do kanglei pak kukiland su nate zogam su nate kanglei pak khangedana india gi manung da leiriba kanglei pak noine khangadabadi da nungthil pausi ki sifong ama oiriba kangla pawdagi lakhotcharaga thamjage hauzik oiriba demographic imbalance asi matam kaya dagi illegal immigrants sing khunda silamba aduna thoan mani haiba beren gi opam thamjage hanagi chief minister rongthomam beren nungnang ba phongdokre manipur gi hauzik oiriba demographic imbalance asi matam kaya gi mamang dagi illegal migrants sing khunda laita halamba aduna thoan mani hanagi chief minister rongthomam beren social media da tagalakpa post amana hai manipur gi manglam chat asi hangana yenglurabadi thamoi kaininga gi masakne
Manipur mapung phaba state ama oidringagi matamdagi hauna authorities singi ayaba yaudana refugee kaya lamdam asida changsilaktuna kundalaita sinki kumja 1960 gi aroiba saruk amadi kumja 1970 gi anganba saruktagi hauna refugee imung lising amaga chonga lom lamdam asida changsilaki ba refugee sing aduda rehabilitation ga mari laina basing mateng pangki haibasi hojik lairiba document asina khudam changdam oiri matamadugi MP lenga ki loisang sing amadi refugee association na irakkiba chirol sing aduna lamdam asida refugee masing yamna changsilaki haibadu irai laina khangma ngami matamadugi parliament ki member Paukai Haukipna Matamadugi Minister of State for Home Affairs to Ikiba Chirolamada Kumza 1969 ta lamdam asida refugee imung lising amaga chonga rom kundalaita duna leiri haina palli refugee oina lamdam asida changsilakiba imung sing adu ngasi kadai da laikhrabage haiba asidi hangba yaba achawo hangama oirakle haukiba sei singda lamdam asigi demography da chawna ahongba lakli haiba si mipung khudimangna khangnare issue asi aikhoigi identity amadi khunai rolga yamna naknabada nattana apikpa issue amani haina lawba chumloi oirakliba phibam asina aikhoigi puwari aikhoigi ngasi amadi aikhoigi tunglam chatta chawna ahongba halakadabana issue asi tumina yengdana lithokpa chumloi maramaduna akhoi khudima amat oina leminaduna thengnaminabagi tangai padaba lai wafam asi politician ama oina haibanate haibadusu miyamna khangbiyu haina hanagi chief minister nongthomam biren gi post aduda makna makhatana phongdorakli pausi asigi makha isinau mayam ngasi gidi video se matang se ga loisanjarege video se ga soiran yaukhiba kya lege so ngakpi waina pari mom channel na yengbiri ba mayam puno ge famda ikok nonjari kangle pakna yai phare ibudo pakhang mana yai phare Tana CM Banglo ki chokidar bedroom da sidanu leram le hari ngasi ayuk chief minister ki banglo da chokidar oina leiba Nepali ama mahak ki bedroom da sidanu leram le hari police ki pangba pawda sidanu leram liba chokidar adugi maming Ramesh Thapa sahi yangkhai ga taru apokpa Prem Thapa kawi Nepal da gini mahak asi habitual dunker ni hairi thodok aduga mari lenana Imphal police station na case ama lokale asi bakchang adu Nepal da gi mahak ki imung manung laklaga postmortem tawnaba rims ki mok ta thamli hairi makha chatarak pada Marang no mai khong sing da mai chalak padagi 80 unit sabet lapu paterana kanna bakana hona kre